Akasvani Imphal H.Priyokumar Chitrabhanu na pau pazari ahanbada maru oiba pau. Srimati Draupadi Murmu ngasi leba asigi taramanga shuba Rashtrapati oina wasak laukre. Srimati Murmu leba asigi Rashtrapati gi pampaiba ahanba tribal ni aduga anishuba nupini. Wasak hek laubaga jati gi miyam da wangang bada Srimati Murmu na hai miyam gi yaifana bahonaba amasung sangbidhangi magun ngakna thambana maake mapung oiba thabak oigani. Manipur Vidhan Sabha gi nongzu mifam ngasidagi haure lekidraba members singi mafam da ikai khumna utpa senba chehili singani kunitoi kulhumda gi budget puthokpa rajapal gi vashan khana bana chingbana ngasi ahoba numiki mapung oiba saktam oiri amasung Pradhan Mantri Narendra Modi na ngarang New Delhi da BJP amasung NDA na panba raja singi Mukhya Mantri singa wari sanakre. Srimati Draupadi Murmu ngasi leba asigi taramanga shuba Rashtrapati oina wasak laukre sangsaki Central Hall da pangtokpa chinglemba thorum amada Bharat ki Chief Justice N.V. Ramanana Srimati Murmu bu thabak paibagi wasak laukhi. मैं द्रौपदी मुर्मू ईश्वर की शपथ लेता हूँ कि मैं श्रद्धापूर्वक भारत के राष्ट्रपति के पद का कार्यपालन करूंगी तथा अपनी पूरी योग्यता से संविधान और विधि का परिरक्षण संरक्षण और प्रतिरक्षण करूंगी और मैं भारत की जनता की सेवा और कल्याण में निरत रहूंगी Madugi mamangda Srimati Murmu bu ceremonial procession amakalonina Central Hall da thunglaki wasak ek lawbagalonina nongmai kunmathoi rakaptuna salami okhi wasak hek lawbaga jati gi miyam da wangang mada Srimati Murmu hai miyam gi yaifana bahona amasung sangbidhan gi magun ngakna thambana maki mapung oiba thabak oigini magna hai Dr. Rajendra Prasad gi horaga Ramnath Kovind phawbana pairamla bafam asi mangonda sinariba asi gi chapchaba magun ngakna bahona gani Srimati Murmu hai ekoi punna hona mineduna leba asi gi atmanivar bad ohlasi वोकल फॉर लोकल से लेकर डिजिटल इंडिया तक हर क्षेत्रों में आगे बढ़ रहा आज का भारत विश्व के साथ कदम से कदम मिलाकर औद्योगिक क्रांति 4.0 के लिए पूरी तरह भारत तैयार है। रिकॉर्ड संख्या में बन रहे स्टार्टअप में नए इनोवेशंस में दूर सुदूर क्षेत्रों में डिजिटल टेक्नोलॉजी की स्वीकार्यता में भारत के युवाओं की बड़ी भूमिका है। बीती वर्षों में भारत ने जिस तरह महिला सशक्तिकरण के लिए निर्णय लिए हैं, नीतियां बनाई गई है, इससे भी देश में एक नई शक्ति का संचार हुआ है। मैं चाहती हूँ हमारी सभी बहनें व बेटियां अधिक से अधिक सशक्त हो तथा वे देश के हर क्षेत्र में अपना योगदान बढ़ाती रहें। Washak Lawbagi Tharam Aduda Rajya Sabha ki Chairman amasung Uparashtrapati M. Venkaiah Naidu, Pradhan Mantri Narendra Modi, Lok Sabha ki Adyaksha Om Birla, Kendra ki Mantri Singh, Rajapal Singh, Mukhya Mantri Singh, Diplomatic Mission Singh Mukok Singh, MP Singh, Bharat Sarkar ki Civil amasung Military ki Mukok Thongbo Officer Singh Sarup Yakhe. Akasvani Paumin Hai Srimati Murmu Rashtrapati ki Fampaiba Ahanba Tribal Aduga Anishuba Nupini, Chehi Humpumari Surabhi Srimati Murmu Leba Asigi Kwairigi Chehi Nobi Amasung, Bharat Ningtamla Matunda Pukpa Ahanba Rashtrapati Oire, Maglising Machama Marfudra Tirata Rasniti da Changlaki Amasung Orisiagi, Rai Rangpur, Notified Area Council ki Councillor Oina Khanki, Maglising Anidigi Lising Ani Mapan Power Rai Rangpur, Vidhan Sabha Kendradagi Anirak MLA Oiki Amasung Amuk Orissa Sarkargi Mantri Oina Commerce Transport Fisheries Amasung Animal Resource Development ki Thabak Purami Lisingani Tara Mangadagi Me Taranipanda Srimati Murmu Jharkhand ki Rajapal Oina Wasak Lokhi Amasung Mamang Chehi ki Zulai Tarantoi Fawba Phamasi Pairami Mana Raja Dugi Ahanba Nupi ki Rajapal ni Amasung Bharat ki Raja Amada Tribal Nupi Amana Rajapal Oibasisu Ahanbani
Manipur Vidhan Sabha gi nongju mifam ngasi degi hore ngasi ahoba numita mifam hek hobaga Vidhan Sabha gi lekhidraba sadasya singi mafam da ikai khomna ba utki maduda sadasya kayana saruk yaki senbache hilising ani kunitoi kulumdo gi budget puthokpa senbache hilising ni tara nipan gi demand for SS grant puthokpa lising ani kunitoi kulumdo gi vote on accounts puthokpa rajapa gi bashin khanaba amasung sarkar gi bilsing puthokpana ngasi ahoba numiki mapung oiba saktam oiri August manga fawa chathakadaba taranithoi shuba Manipur Vidhan Sabha gi anishuba mifam asida puna sitting tara mathoi legani tabiriba pawasi Akasvani Imphal legani Pradhanmantri Narendra Modi na ngarang New Delhi da BJP gi Mukhyamantri Singh gi Council gi meeting da BJP amasung India na panba Rajya Singh gi Mukhyamantri taranithoi amasung Upa Mukhyamantri Nepal ga wari shanakre mifam adu da BJP National President JP Nadda su saruk yakhi mifam adu da Sri Modi na akhanana BJP na panba Rajya Singh da Gati Sakti Har Ghar Jal Swabita DBT implementation amasung government e-marketplace kumba mapungoiba scheme amasung thaurang sing hena ningthina pangthokna ba khanganki khungongi matangda wangang bada Pradhanmantri na government thaurang ki maru oibadu panki amasung thaurang asigi makhada miyamda pamanana ba honagadabani haiki mahi marong puthokpagi matangda nano fertilizer sinabagi kanabadu panki amasung masi sinabana hengatnana basu haiki Pradhanmantri na Mukhyamantri singda makoi mukhogi Rajya Singda sana khonnabada mapung oiba miyeng changnaba amasung naha sing masing yamna saruk yanaba kudung chaba hena fanganaba khanganki Sri Modi hai BJP na panba Rajya Singna makhogi Rajya adu sana khonnabada hena masak khangba Rajya ohenaba pandam thamgadabani mifam adu da Amritsar Rubber Mission kayamna kumang choksulabagi haiba amasung Har Ghar Tiranga campaign gi sem servicing adusu khanganki Monkeypox pibam kanana ba kendra na senba awang bataki mifam mama pangthokre ngaranung thil joint monitoring group punna pangthokiba mifam adu da kendra gi health secretary director national health services amasung national center for disease control gi director yaukhi mifam aduna rajya amasung union territory singda surveillance ki thabak khanana ba khanganki lebagi konung Delhi da mapalam da amukta chaludriba chahi kuntra mari surba nupa amangarang positive order padegi Delhi sarkar na mahaka nakna masing tinana ba khangankre hojik pawada bharat monkeypox case mari leire Ranung midang waidam Telangana da chingnab amasu thengnare miyo adu Hyderabad ki hospital leri mahaki sample test tangna ba Pune gi National Institute of Virology ki left thakre World Health Organization na monkeypox asi malingi oina nungnan nge oiba public health emergency ni haina loktokre house power da leba humbudra manga da case listing taratruk hena thengnari Manipur COVID positive oiba hengalak paletri ngarang anoba case marfudra thengnaki rajigi haksal bivak na ngarang numidawaram thokpa cherol amada hai ngarang punna sample chatu nifuni pan test obada myo marfudra adu positive oiba thengnaki bani hariba matamasta Imphal listagi myo emal license asida lekhide masi tharaga hoji fawpada license asida ki lekhide ba migi masing lising ani chamukon manga shure ngarang myo nipu manga license asiki naba paratuna research tawki masi tharaga hoji fawpada license asida ki naba phaki ba migi masing lak ama lising kuntra manga marfudra humdoi shure naba parakpagi changchada marfudra nipanda hanthare housing active case chatuk ni fuleiri All India Radio Imphal Regional News Unit da Manipuri Paugi casual editor khara assignment basis ta logodori maigi ta graduate oibagalona journalism da chehi amadagi ta dana diploma paiba amasung radio natraga television da e pauga mari lena ba thabak torokpa miyosina pham asiki damak darkas thaba yagani application form website www.newsonair.gov.in da natraga www.prasharvarati.gov.in dagi download toba yagani Pradhanmantri Narendra Modi ki pukningi wa man ki baat tha asigi kuntra matoi nomaising nimita sandokani handaki asina Pradhanmantri ki marfudra matoi suba man ki bani thagi oina Akasvani ki thongda sandokpa man ki baat thoram asida miyamna mokoi gi mor pirak ba Pradhanmantri na appeal tori hojik aroibada maru eba paw amuk hanna Srimati Draupadi Murmu ngasi leba asiki taramanga shuba Rashtrapati oina wasak lokre Srimati Murmu leba asiki Rashtrapati ki pampai ba ahanba tribal ni aduga anishuba nupini Wasak hek lopaga zati gi miyam da wangang da Srimati Murmu na hai miyang gi yaifana bhona ba amasung sangbidhani magun ngak na thambana maki mapung eba thabak oigani Manipur Vidhan Sabha gi nongzum mifam ngasi degi hokre lekhidraba members gi mafam da ikai khumna bu utpa senba chehli sing ani kunitoi kulhum degi budget puthokpa Rajawal gi basan khana bana chingbana ngasi gi ahobu numiki mapung eba saktam oiri amasung Pradhanmantri Narendra Modi na ngarang New Delhi da BJP amasung India na panba Rajya Singh gi Mukhyamantri Singh ga wari sanakre Pauli Zeri